ꯋꯥꯔꯤꯁꯤꯒꯤ ꯀꯨꯂꯨꯝꯗꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯋꯥꯡꯊꯣꯏꯕ ꯃꯃꯥꯏ ꯃꯃꯤꯠꯇ ꯁꯥꯔꯤ ꯁꯥꯔꯤ ꯐꯥꯎꯏ꯫ ꯃꯥꯁꯨ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯄꯣꯊꯥꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯃꯁꯥꯗ ꯏꯊꯤꯜ ꯅꯥꯏꯔꯛꯏꯕ ꯋꯥꯡꯊꯣꯏꯕꯅ "ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯤꯅ? ꯁꯣꯏꯗ꯭ꯔꯦ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯤꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯩꯉꯣꯟꯗ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯔꯛꯂꯦ ꯇꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯗꯦ, ꯏꯁꯥ ꯉꯥꯛꯊꯣꯛꯇꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯃꯁꯥ ꯀꯟꯖꯅꯕ ꯉꯥꯛꯊꯣꯛꯅꯕ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯃꯩꯇꯩꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯊꯣꯛꯂꯛꯐꯝ ꯑꯣꯏꯔꯤꯕꯤ ꯑꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕ ꯂꯩꯃꯔꯦꯟ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯕꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯈꯨꯟꯊꯣꯛ-ꯍꯥꯟꯕꯤ ꯏꯃꯥ ꯂꯥꯏ ꯆꯩꯈꯦꯠꯄꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯁꯤꯕꯨ ꯑꯣꯏꯅ ꯇꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯏꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯩ ꯂꯩ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ "ꯍꯦ ꯏꯃꯥ ꯏꯕꯦꯝꯃ, ꯂꯩꯃꯔꯦꯜ ꯁꯤꯗꯕꯒꯤ ꯂꯥꯡꯑꯣꯟ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯈꯨꯟꯊꯣꯛ-ꯍꯥꯟꯕꯤ", ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯔꯛꯄ ꯑꯊꯣꯏ ꯍꯦꯟ ꯇꯥꯟꯅꯔꯛꯄ ꯃꯇꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯊꯤꯒꯗꯕꯕꯨ ꯅꯄꯥꯔꯤꯅ ꯏꯃꯥꯅ ꯈꯦꯠꯇꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ꯫ ꯏꯃꯥꯕꯨ ꯊꯧꯑꯣꯏꯗꯕ ꯀꯌꯥꯕꯨꯅ ꯃꯥꯏ ꯄꯥꯛꯀꯗꯕꯕꯨ ꯈꯦꯠꯇꯣꯛꯇꯨꯅ ꯃꯥꯏꯊꯤꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏꯕꯅ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯈꯨꯟꯊꯣꯛ-ꯍꯥꯟꯕꯤꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯝꯃ ꯃꯍꯥꯛꯇꯤ ꯑꯐꯕ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯑꯃꯗꯤ ꯐꯠꯇꯕ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯅꯕꯒꯤ ꯃꯇꯤꯛ ꯃꯉꯝ ꯃꯍꯤ ꯃꯌꯥꯏꯅꯆꯤꯡꯕꯒꯤ ꯄꯨꯟꯁꯤꯜꯂꯕ ꯑꯅꯤꯃꯛꯀꯤ ꯃꯇꯤꯛ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯅꯤ꯫ ꯑꯐꯕꯁꯤꯡꯒꯤꯅ ꯃꯔꯨꯞ ꯑꯣꯏꯕꯤ ꯆꯪꯖꯐꯝ ꯄꯤꯕꯤ, ꯐꯠꯇꯕꯁꯤꯡꯒꯤꯅ ꯌꯦꯛꯅꯕꯅꯤ ꯈꯣꯡꯒꯨꯜ ꯃꯨꯠꯅꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥ ꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯔꯛꯄꯅ ꯅꯤꯡꯖꯕ ꯃꯍꯩ ꯌꯥꯟꯕꯤꯔꯦ꯫ ꯁꯅꯥ ꯍꯥꯏꯕꯤ ꯃꯥꯏꯕꯤꯗꯨꯅ ꯁꯎꯟ ꯀꯥꯞꯂꯛꯄꯗꯣ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯍꯟꯈ꯭ꯔꯦ꯫ ꯃꯍꯤ ꯃꯌꯥꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯃꯥꯅ ꯃꯄꯥꯔꯤ ꯃꯥꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯌꯥꯏ ꯐꯨꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯥꯗꯨ ꯃꯁꯛ ꯃꯆꯨ ꯑꯣꯜꯂꯦ, ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯣꯜꯂꯦ꯫ ꯈꯨꯗꯛꯇ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯇꯤꯟꯕꯥꯡꯂꯦ꯫ ꯁꯅꯥꯗꯨ ꯂꯥꯏ ꯈꯣꯏꯔꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯄꯣꯟꯆꯦꯟꯕꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯒ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯏ ꯌꯥꯝ ꯄꯥꯈꯠꯅ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ꯫ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯇꯨꯅ ꯂꯩ꯫ ꯃꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯋꯥꯌꯦꯜ ꯂꯥꯟꯆꯞ ꯋꯥꯌꯦꯜ ꯀꯥꯇꯤ ꯑꯃ ꯄꯥꯏ ꯌꯥꯝ ꯐꯤꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯃꯤꯠꯇ ꯎꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯃꯤꯠ ꯀꯣꯔꯤꯆꯦꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗꯅꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯇꯛꯇꯨꯅ ꯂꯩꯔꯤꯕ ꯋꯥꯕꯅꯁꯨ ꯐꯦ ꯂꯥꯎꯒꯦ ꯇꯧꯔꯤꯗꯣ꯫ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯕ ꯊꯣꯛꯇꯦ꯫ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤꯕꯒꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯎꯔꯛꯏ, "ꯁꯅꯥ ꯃꯥꯏꯕꯤ ꯌꯦꯡꯅꯦ"꯫ ꯇꯧꯔꯤꯕꯗꯣ ꯄꯣꯟꯆꯦꯟꯕꯤꯗꯤ ꯎꯕ ꯅꯠꯇꯦ꯫ ꯁꯅꯥ ꯃꯥꯏꯕꯤꯗꯨꯗ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ "ꯅꯪꯒꯨꯝꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯑꯃꯅ ꯁꯌꯦꯡ ꯊꯩꯅ ꯄꯥꯝꯕꯣꯝ ꯉꯥꯟꯅꯕ ꯅꯇꯤꯛ ꯅꯠꯇꯦ, ꯐꯠꯇꯕ ꯃꯔꯨ ꯃꯥꯂꯦꯝꯂꯩꯗ ꯍꯨꯟꯅꯕ ꯍꯣꯠꯅꯕ ꯏꯈꯨꯠ ꯆꯨꯅ ꯄꯥꯏꯔꯤꯕ ꯋꯥꯌꯦꯜ ꯂꯥꯟꯆꯞꯁꯤꯅ ꯋꯥꯌꯦꯜꯂꯝꯂꯒꯦ꯫ ꯅꯪꯅ ꯇꯧꯖꯔꯣ, ꯅꯪ ꯅꯁꯥꯅ ꯐꯪꯖꯔꯣ, ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯥꯏꯕꯪꯅ ꯈꯪꯍꯧꯔꯁꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯋꯥꯌꯦꯜ ꯂꯥꯟꯆꯞꯇꯨ ꯍꯥꯏꯐꯦꯠꯇꯃꯛ ꯆꯞꯄꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯞꯄꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯦ ꯁꯅꯥꯗꯣ꯫ ꯅꯤꯡꯁꯥ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯤ꯫ "ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄꯨꯟꯆꯦꯟꯕꯤ, ꯅꯪꯅ ꯍꯥꯏꯕ ꯂꯧꯔꯨꯕꯅ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯗꯧꯔꯦ ꯑꯩꯗꯤ"꯫ ꯄꯣꯟꯆꯦꯟꯕꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯒ "ꯀꯔꯤꯅꯣ ꯏꯃꯥ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯗꯨꯕꯣ? ꯍꯥꯏꯍꯩꯗꯦ ꯏꯃꯥ, ꯑꯩ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯀꯔꯤꯒꯤ ꯁꯤꯒꯅꯤ? "ꯑꯣꯏꯔꯔꯣꯏ, ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ"꯫ "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩꯅ ꯏꯃꯥꯕꯨ ꯀꯟꯒꯅꯤꯌꯦ"꯫
ꯄꯣꯟꯆꯦꯟꯕꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯁꯥ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯝꯂꯒ ꯑꯃꯥꯏꯕꯤ ꯁꯅꯥ ꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯁꯅꯥꯅ ꯃꯤꯠꯃꯥꯡꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯕꯗ ꯄꯣꯟꯆꯦꯟꯕꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯄꯣꯟꯆꯦꯟꯕꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯄꯣꯟꯆꯦꯟꯕꯤꯅ "ꯏꯃꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕꯅꯤ꯫ ꯑꯄꯪꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯨꯕꯅ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅ ꯄꯤꯈꯝꯅꯕ ꯅꯆꯥꯏ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯖꯔꯛꯂꯒꯦ꯫ ꯉꯁꯤ ꯏꯃꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒ ꯅꯆꯥ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯅꯤ?" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯄꯥꯏ ꯂꯃꯥꯡ ꯑꯃ ꯇꯝꯅ ꯂꯥꯛꯑꯦ꯫ ꯎꯖꯥꯎ ꯑꯃ ꯌꯦꯡꯂꯒ ꯃꯗꯣꯡ ꯃꯗꯨꯗ ꯃꯁꯥꯅ ꯃꯁꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯤꯠꯂꯨꯗꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝꯅꯤ ꯃꯍꯥꯛꯅ ꯆꯤꯟꯊꯔꯤꯕ꯫ ꯀꯞꯂꯤꯕꯅꯤ ꯇꯧꯔꯤꯗꯨꯁꯨ ꯌꯥꯝ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯗꯤ ꯅꯠꯇꯦ꯫ ꯄꯣꯟꯆꯦꯟꯕꯤꯅ "ꯑꯩꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯑꯍꯤꯡꯕ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯈꯣꯡꯒꯣꯏꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯁꯤꯕ ꯍꯥꯏꯕꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯕ ꯉꯝꯒꯅꯤ꯫ ꯌꯦꯡꯉꯣ, ꯌꯦꯡꯉꯣ, ꯑꯩꯅ ꯁꯤꯔꯕ ꯃꯇꯝ ꯅꯈꯣꯏ ꯀꯅꯥꯁꯨ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯇꯧꯕꯇꯕꯨ ꯋꯥꯡꯊꯣꯏꯕ, ꯅꯪ ꯍꯥꯟꯅꯅꯤ ꯑꯩꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯊꯧꯔꯤꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯧꯔꯤꯗꯨꯗ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯍꯩꯊꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕꯗꯣ ꯊꯧꯔꯤꯗꯨꯅ ꯂꯣꯏꯅ ꯈꯪꯕꯗꯧꯅ ꯐꯥꯎꯏ꯫ ꯊꯧꯔꯤꯗꯨꯅ "ꯑꯩ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ, ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯅꯤ? ꯑꯩꯅ ꯅꯪꯕꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕ ꯄꯨꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯅꯤ꯫ "ꯅꯪꯅ ꯄꯥꯝꯕ ꯄꯨꯝꯕꯁꯨ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯩꯅꯅꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯣꯏꯅꯤ꯫ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯃꯔꯨꯞ ꯅꯠꯇꯦ, ꯌꯦꯛꯅꯕꯅꯤ꯫ ꯄꯟꯊꯨꯡ ꯌꯧꯒꯗꯕ ꯄꯨꯡꯖꯥ ꯈꯔ ꯈꯛꯇ ꯃꯉꯥꯏꯔꯦ." ꯊꯧꯔꯤꯗꯨꯅ ꯃꯥꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯐꯥꯎꯔꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯤꯁꯤꯔꯥ, ꯑꯃꯨꯛꯁꯨ ꯍꯤꯡꯁꯤꯔꯥ, ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯋꯥꯈꯜꯁꯤꯗ ꯃꯑꯣꯟ ꯃꯑꯣꯟꯅꯤ ꯈꯜꯂꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯗꯤ, ꯇꯥꯏꯌꯣꯟꯅꯔꯗꯤ ꯀꯝꯗꯧꯕ? ꯑꯔꯥꯏꯕ ꯅꯠꯇꯦ ꯋꯥꯡꯊꯣꯏꯕ꯫ ꯃꯥꯒ ꯃꯥꯌꯣꯛ ꯌꯥꯕ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯃꯥꯅ ꯑꯗꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯁꯤꯅꯤ? ꯋꯥꯈꯜꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯊꯧꯔꯤꯗꯨꯗ ꯑꯃꯨꯛ, ꯎꯖꯥ ꯎꯔꯦꯟꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯆꯔꯥꯡꯅꯕ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯛꯄ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯊꯔꯨꯕꯒꯤ ꯃꯔꯝ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤꯗꯨ ꯄꯥꯏ ꯅꯣꯛꯅ ꯅꯣꯛꯅ ꯎꯁꯥ ꯑꯃꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯧꯔꯤ ꯆꯔꯝꯗꯨꯗ ꯊꯧꯔꯤꯗꯨ ꯍꯨꯛꯆꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯊꯧꯔꯤ ꯄꯔꯦꯡ ꯑꯗꯣ ꯂꯩ ꯄꯔꯦꯡ ꯍꯨꯛꯄꯒꯨꯝ ꯐꯥꯎꯔꯦ꯫ ꯂꯩ ꯄꯔꯦꯡ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯍꯨꯛꯄꯒꯨꯝ ꯊꯧꯔꯤꯗꯨ ꯍꯨꯛꯆꯤꯟꯈ꯭ꯔꯦ꯫ ꯊꯧꯔꯤꯗꯣ ꯍꯨꯛꯆꯤꯟꯈꯤꯕꯒ ꯁꯣꯔ ꯐꯨꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯍꯧꯅ ꯂꯥꯎꯔꯤ꯫ "ꯋꯥꯡꯊꯣꯏꯕ, ꯅꯈꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ, ꯂꯦꯝꯅꯁꯨ ꯊꯥꯔꯣꯏ." ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯗꯦ꯫ ꯑꯁꯤꯕ ꯀꯧꯕꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯒꯦ ꯈꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯃꯁꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯧꯔꯤꯗꯨꯅ ꯂꯥꯛꯁꯤꯟꯕꯗ ꯃꯈꯣꯡ ꯑꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯉꯥꯌꯥꯛ ꯀꯥꯎꯔꯝꯂꯒ ꯄꯣꯟꯆꯦꯟꯕꯤ ꯑꯔꯣꯏꯕ ꯌꯥꯌꯦꯞ ꯇꯥꯟꯈꯤ꯫ ꯅꯨꯡꯊꯤꯜ ꯂꯥꯜꯂꯛꯇꯅꯤ ꯃꯥꯅ ꯃꯗꯣꯝ ꯁꯤꯔꯤꯗꯣ, ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯤꯕꯗꯣ꯫ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩ꯫ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕ ꯎꯅꯥꯒꯨꯝ ꯎꯁꯥꯗꯨꯗ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯈꯔꯅ ꯂꯃꯥꯡꯗ ꯁꯥꯟꯅꯕ ꯆꯠꯄꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯉꯥꯡ ꯈꯔꯗꯤ ꯀꯞꯄ ꯂꯥꯎꯕ ꯌꯥꯎꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ
ꯃꯥꯏꯕꯤ ꯁꯤꯕꯒꯤ ꯄꯥꯎꯅ ꯁꯤꯜꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯣꯔꯣ ꯉꯣꯔꯣ ꯑꯣꯟꯈꯠꯇꯨꯅ ꯁꯤꯔꯁꯨ ꯅꯣꯛꯃꯤ ꯅꯣꯡꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯉꯤ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯅꯩ ꯃꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯤꯁꯤꯁꯤꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯣꯔꯥ ꯇꯨꯕ ꯑꯗꯨꯅꯤꯅꯦ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯣꯏꯔꯔꯣꯏ ꯀꯅꯥꯝꯇꯅ ꯃꯅꯥꯛ ꯆꯪꯂꯒ ꯂꯧꯊꯣꯛꯄ ꯐꯥꯎꯅꯤꯡꯗ꯭ꯔꯦ ꯃꯁꯥꯗ ꯄꯦꯟꯗꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯁꯤꯗ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯕ ꯉꯝꯂꯤꯁꯦ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯩꯗꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯃꯝ ꯄꯤꯅꯩ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯗꯣ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯔ ꯀꯤꯒꯟꯗꯕ ꯅꯍꯥ ꯈꯔ ꯆꯪꯗꯨꯅ ꯑꯁꯤꯕꯗꯣ ꯎꯁꯥꯗꯒꯤ ꯂꯧꯊꯔꯝꯃꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯅꯍꯥ ꯈꯔꯗꯨꯅ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯃꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯑꯦ ꯑꯈꯪ ꯑꯍꯩ ꯈꯔꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯅꯕꯁꯨ ꯇꯧꯔꯝꯃꯤ ꯑꯁꯤꯕꯗꯨꯒꯤ ꯑꯔꯣꯏꯕ ꯌꯥꯌꯦꯞ ꯇꯥꯅꯕ ꯃꯥꯒꯤ ꯈꯣꯡ ꯇꯥꯕ ꯃꯄꯥꯗꯨ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏ ꯅꯍꯥ ꯑꯃꯅ ꯂꯩꯕꯥꯛ ꯇꯧꯔꯤ ꯂꯩꯕꯥꯛꯇꯨ ꯈꯔ ꯁꯥꯡꯅ ꯇꯧꯊꯕ ꯍꯧꯔꯒ ꯏ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯆꯥꯎꯈ꯭ꯔꯕ ꯏ ꯃꯇꯨꯝꯗꯨꯅ ꯑꯍꯤꯡꯕꯒꯨꯝ ꯂꯦꯡꯗꯅ ꯂꯩ ꯇꯧꯒꯩ ꯇꯛꯊꯣꯛꯑꯕꯁꯨ ꯀꯅꯥꯁꯨ ꯏ ꯃꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯦ ꯊꯣꯡꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏ ꯃꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯊꯣꯡꯂꯦꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯈꯨꯠꯇꯨꯅ ꯏ ꯃꯇꯨꯝꯗꯨ ꯂꯧꯗꯣꯏꯒꯤ ꯇꯧꯏ ꯅꯥꯀꯟꯗꯅ ꯑꯃꯨꯕ ꯀꯧꯕ ꯃꯥꯏꯕ ꯑꯃꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯃꯨꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯑꯃꯠꯇ ꯑꯣꯏꯔꯒ ꯄꯨꯟꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯨꯕꯅ ꯊꯣꯡꯂꯦꯟ ꯏ ꯃꯇꯨꯝꯗꯣ ꯂꯧꯊꯣꯛꯑꯣ ꯊꯣꯡꯂꯦꯟꯅ ꯄꯥꯎꯈꯨꯝꯃꯤ ꯍꯣꯏ ꯇꯥꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯤ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯏ ꯃꯇꯨꯝꯗꯨꯁꯨ ꯄꯣꯠꯂꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯥꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯕꯁꯤꯅꯤ ꯑꯃꯨꯕꯅ ꯂꯥꯏꯔꯣꯟ ꯀꯟꯅ ꯁꯣꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯠ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯠꯂꯤ ꯑꯃꯨꯕꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠꯁꯦ ꯈꯔ ꯊꯤꯖꯤꯜꯂꯨꯅꯦ ꯊꯣꯡꯂꯦꯟ ꯅꯪꯕꯣ ꯍꯣꯏ ꯇꯥꯗ ꯑꯗꯣ ꯈꯨꯠꯁꯤꯅ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕꯁꯦ ꯁꯣꯛꯉꯝꯗꯤꯌꯦ ꯑꯀꯣꯏꯕꯗꯨꯗ ꯃꯝꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯏ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯂꯦ ꯄꯨꯟꯆꯦꯟꯕꯤꯒꯤ ꯊꯋꯥꯏꯅ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ ꯂꯩꯕꯥꯛ ꯂꯩꯔꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨꯒꯤ ꯃꯌꯥꯏ ꯐꯠꯇꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗꯅꯕ ꯊꯧꯆꯤꯟꯕ ꯍꯧꯔꯛꯂꯦ ꯑꯃꯨꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟꯅ ꯍꯣꯠꯅꯔꯤꯕꯗꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗꯕꯒꯨꯝꯅ ꯇꯧꯏ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯃꯩ ꯆꯨꯈ꯭ꯔꯦ ꯑꯗꯨꯕꯨ ꯏ ꯃꯇꯨꯝꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯕꯅ ꯊꯣꯡꯂꯦꯟ ꯅꯪꯕꯨ ꯈꯔ ꯊꯨꯖꯤꯜꯂꯨꯅꯦ ꯇꯥꯗ ꯄꯥꯛ ꯍꯦꯛ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯡꯂꯦꯟꯗꯨ ꯏ ꯃꯇꯨꯝꯗꯨ ꯂꯧꯊꯣꯛꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯌꯥꯏꯁꯨꯅ ꯌꯥꯎꯔꯕ ꯏ ꯃꯇꯨꯝꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯏ ꯁꯣꯜꯂꯤꯕ ꯂꯩꯕꯥꯛ ꯂꯥꯏꯔꯣꯟ ꯄꯨꯝꯕꯗꯨꯁꯨ ꯑꯔꯦꯝꯕꯗ ꯇꯥꯏ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯂꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯝꯒꯤ ꯅꯣꯡꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯆꯨꯔꯛꯂꯦ ꯐꯨꯗꯤꯠ ꯊꯣꯛꯅ ꯅꯣꯡꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯄꯅ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯅ ꯐꯨꯝꯖꯤꯜꯂꯛꯏ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯌꯥꯎꯔꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯉꯩꯗꯁꯨ ꯈꯨꯠꯅ ꯁꯣꯛꯄ ꯉꯝꯈꯤꯗꯦ ꯃꯌꯥꯏ ꯂꯩꯔꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯏ ꯊꯨꯝꯖꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯗꯨꯅ ꯏ ꯃꯇꯨꯝꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯣꯠꯈ꯭ꯔꯦ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯑꯃꯨꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯇꯥꯗ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯛ ꯐꯠꯇꯕ ꯃꯌꯥꯏ ꯆꯦꯟꯕꯁꯤꯕꯨ
ꯃꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯩ ꯊꯥꯔꯤꯉꯩ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯏ ꯃꯇꯨꯝꯁꯤꯁꯨ ꯌꯥꯍꯧꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯗꯨꯃꯛꯅꯤꯅꯦ ꯑꯩꯁꯨ ꯄꯥꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯝꯗꯧꯅꯤ? ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯩ꯫ ꯈꯜꯂꯨꯕꯅ ꯑꯃ, ꯂꯥꯏꯕꯛꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯦꯃꯟꯈ꯭ꯔꯦꯗ ꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯟꯖꯟꯕꯤꯒꯤ ꯄꯣꯠꯂꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯄꯣꯠꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯛꯂꯝꯕ ꯃꯩꯔꯤꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯈꯩꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯤꯠꯇ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯃꯩ ꯑꯃꯨꯕꯗꯨ ꯎꯕꯗ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯕ ꯍꯧꯔꯝꯃꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯁꯃꯤꯟ ꯀꯌꯥ ꯃꯊꯤ ꯐꯣꯡꯉꯤ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ, ꯐꯤꯕꯝꯁꯤ ꯌꯧꯔꯗꯤ ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯑꯃꯅ ꯍꯥꯏ, ꯀꯩꯅꯣꯗ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ? ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯇꯣꯏꯅꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯤꯔꯦ, ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯀꯤꯔꯦ ꯍꯥꯏꯔꯒ ꯌꯥꯔꯤꯕꯣ? ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯅꯣꯡꯁꯤꯁꯨ ꯐꯤꯕꯝ ꯎꯗꯦ ꯐꯒꯠꯂꯛꯄꯒꯤ꯫ ꯑꯗꯨꯅꯤꯅꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯨ ꯂꯩꯔꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯕ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯁꯤꯔꯤꯕ ꯅꯨꯄꯤꯁꯦ꯫ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯗꯤꯅꯦ ꯅꯪꯕꯣ꯫ ꯃꯌꯥꯝꯗꯣ ꯀꯛꯉꯥꯎꯅꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯁꯤꯡ ꯃꯊꯛꯇꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯣꯛꯑꯦ꯫ ꯃꯌꯥꯝꯗꯣ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯕꯅꯤ꯫ ꯃꯩꯁꯨ ꯈꯔ ꯍꯛꯆꯥꯡꯗꯨ ꯋꯥꯏꯔꯨꯕꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯇꯟꯕꯁꯨ ꯌꯥꯎꯔꯦ ꯇꯧꯔꯤꯗꯣ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯅꯥꯏꯔꯤꯕ꯫ ꯎꯕꯗꯇ ꯊꯨꯛ ꯂꯥꯎꯏ꯫ ꯃꯔꯛꯇꯨꯗ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯊꯤ ꯐꯣꯡꯉꯤ꯫ ꯃꯁꯛꯁꯨ ꯎꯕ ꯑꯃꯠꯇ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯗꯨꯅ ꯆꯨꯔꯤ꯫ ꯑꯇꯤꯌꯥꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯣꯡꯊꯥꯡꯅꯤ ꯀꯨꯞꯂꯤꯕ꯫ ꯈꯥꯛꯄꯣ ꯂꯥꯎꯕꯣ꯫ ꯃꯤ ꯈꯔꯗꯤ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯉꯝꯂꯔꯣꯏ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯒ꯫ ꯈꯔꯅ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯕꯩꯇ ꯑꯣꯏꯕ ꯃꯥꯏꯕꯗꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ꯫ ꯃꯩꯁꯥ ꯐꯥꯎꯔꯤ꯫ ꯃꯩ ꯆꯨꯈꯠꯂꯨꯕ ꯍꯥꯏꯕꯁꯦ ꯃꯇꯥꯡꯁꯤꯗ ꯃꯩ ꯑꯃꯗꯤ ꯅꯨꯡꯁꯤꯠꯇ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯕꯩꯇ ꯑꯣꯏꯕ ꯃꯥꯏꯕ ꯆꯥꯎꯕꯗꯨꯁꯨ ꯃꯁꯥꯗ ꯏꯊꯤꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯅꯨꯡꯗꯥꯡꯒ ꯑꯣꯏꯔꯛꯄꯒ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯕ ꯃꯤꯁꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯖꯦꯜꯁꯤꯒꯤ ꯃꯤꯆꯪꯗ ꯆꯪꯕ ꯃꯪꯁꯤꯗ ꯂꯩꯕ ꯃꯪ ꯁꯪꯕ ꯂꯥꯏ ꯐꯠꯇꯕ ꯐꯥꯎꯕ ꯃꯊꯤ ꯐꯣꯡꯂꯔꯦ꯫ ꯍꯦꯛ ꯎꯕꯗ ꯑꯃꯨꯕ ꯃꯃꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯇꯝꯅꯂꯥꯏꯅꯤ꯫ ꯑꯃꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯪꯗꯨꯗ ꯇꯝꯅꯂꯥꯏ ꯁꯥꯔꯗꯨꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯗ ꯃꯊꯤ ꯐꯣꯡꯗꯨꯅ ꯑꯀꯤꯕ ꯄꯤꯔꯤꯕ ꯑꯀꯤꯕꯅ ꯂꯥꯜꯂꯕꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯥꯏꯀꯩ ꯁꯥꯗꯥꯏ ꯈꯪꯗꯅ ꯇꯥꯔꯛꯏ꯫ ꯋꯥꯔꯤꯁꯤꯒꯤ ꯲꯲ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫